Hosik Lamdam asida santi hanjilaglabanina ching amadi tamda skill development training naha singda loan piba self-help group small industry singbu hena chawkhat hanaba laingak asina mai onselei Manipur miyamna su haukibana haukrabasu aikoi makata na santi asi mangdana leina bahona haina Chief Minister N Birena fongdokre. Wafam asing first MR Parade Ground da pangthokpa Rashtriya Ekta Diwas National Unity Day thoramda fongdokibani thoram aduda laibak asigi Chief Minister, Speaker, MLA Minister, Chief Secretary, DGP in charge na chingbana thoram mapu oina saruk yaki. Thoramgi saruga moina Chief Minister na Mars Parts Contingent sing salami shu oki thoram aduga mari leinana Chief Minister N Birena makata na hai Varat asibu punsin na hotnaragani achowa thodang loramba Sardar Vallabhbhai Patel gi mapuk numit ke ningsing numit thoram asi pangthokpani. Apunba akanba Varat ama sagat pada Prime Minister Narendra Modi gi makada Varat asibu international status ta wangna pukhat pangamlei economy infrastructure da singthaningai oire haiba asi prithvi gi miyamna yanaraba wafamni. Hosik Lamdam asida santi hanjilaglabnina ching amadi tamda skill development training naha singda loan piba self-help group small industries singpu hena chawkhanaba laingak asina mai onselei. Amaromda ekhoi oirakliba climate change asi taraina loba chumloi ekhoi gi miyoiba asi taibang semba mapuna sembada tekta kaidana leinaba semlaklabani adubo miyoibana uwa jungle kokthokpana maram oiduna nong jadaba amadi mahausagi khalkaya ama kaitharakli asigumba oirakliba kiningai oiriba asi ekhoina kannabagi damak mahairoi CSO government yauna miyoi pumnama mai on siminaba matam oire haina haiki. Siguro ba numit asida ikoina piniba paudel amadi ikoina kenaba kaya leina apun masakdam ama sagat pang amlabadi sakot amadi mapangal kanba laiba ama hoi hai bisni Sardar Vallabhbhai Patel jigi pida masi induna laidi balaiba kasina aset ba phine pamagloina ikoi gi raija sigi apun mali sakdam kahendana ba amadi sakot balaiba ama hoinna hone Aral no akan yukam oiduna amadi rajati ke puwa miyamda kudong sam ka gyang na ikoi masel musimendra bagaimana musim bagi matam aduna train kanjai apun bagi sakdam hena sesel hena ba amadi punna sakot banandam mo hena ba positive amadi constructive way da ikoi punna sangsin minashi maduna ikoi ki state si angulai ta ba hena nusi sana ba state ma koi mo ngani State Sarkar asina state sige apun masakta mamadi thong mana ba sakot pa hai miyang asida laingak